Manipur Top Channel dagi video amta update tawjage ngasi ayuk phongmasi phongra January gi tang 13 da nupi masa ama thauri yalaga siramle ngarangi pawdugi makha satharakchaba oina mapung oiba pawda masagi sahi 13 rom da ngai ribi mahairoi nupi masa ama mayumgi saksang da thauri yalaga siduna leramle thagdu asi Imphal West District ki Pasoi Police Station na konba mafam amada ngarang nungthil pung ani makhairom taba matamda thokibane laikhidrabi nupi masa adu Jiribam District ki manung chanbadagini Pasoi Police Station na konba mafam amada leiba sandokpa yumda mama mapa mabok amadi mabung amaga punna leibane thagdu asigi matangda press na phangba pawda laikhidraba nupi masa adugi mama mapa asi mana masing amadi atai pose lalon itik tawbane mabani di poste tek nunabagi dama ngarang ayuk Jiribam da satkibadagi yumda laikhide mabungsu workshop ta thabak tawbana ayuktagi satkibadagi yumda mabokka nupi masa aduga mabani da lehokhe nungthilpung ani makhairom taba matamda nupi masa adu saksangda phina thauri oiraga yalaga siraga lerambada mabokna thengnarakibane thauri yanbagi paw phangmadagi Pasoi Police Station gi team ama maphamdari yengsinbaga loinana Forensic Science ki team da paw pibadagi Forensic Science ki team laklaga enke satharaba matung asi bhaksang adu lautharaga postmortem examination gi damak RIMS ki mokta thamkhre hairi thagdoksigi matangna laikhidrabi gi apokpi mamana phongdorakpugi matung ina nupi masa asi isai sakpa phajana haibada natana lairiksu phana hawrae isai gi parikha ama thagadabagi ngaiduna leibani mahak handakta class 9 pass tawduna 10 kagadabane class 9 gi parikha da mamanabi singdagi rank hanthana lai haiduna coaching satnaba lupa lising ahum piu haina numit kharani gi mamangda mamada hairamba laikhi hairi thagdo asigi matangda Pasoi Police Station na case ama lakhotuna thijinba hauri hairi laikhidrabi nupi masa adugi asiba haksang RIMS ki mokta ngasi nungthil postmortem examination tawraba matung imung manungi miyoisingna khusinakre haina su pawsina makha tana phongdorakli thank you